Lakhipuronline puthokchaba July ki tang ahum nongmaijing numit ki Khomjinba Pao tabirasi ahanbada maruoiba pau Silcharda ising ichau thokhibaga mari leinana betu kanti ban kaibada chenabani haiba mioi ama phakatkhre Manipur gi none jila gi marangching ningkhaibagi laibak thiba thodokta asiba hakchang lokhatpagi masing kuntra sukhre Manipur gi CM na Barak Tampak ki ichau gi damak Amia gi kuthangda tengbang potlam sing yaholakre Lup kayana Abdul Bari Khan laikidabada awaba phangdokre amasung laikidrabagi yumda chatuna imung manungi awabada saru yaminakre amasung tongan balup amadi lanai mioi kayana ichauna awaba taraba singda tengbang pibagi thabak makhatana chathare Haujik mapungoiba pau tabirase Silcharda handak thokiba ichaw asida maruina betu kandi ban thugaibaga mari lenana asuk satiba ichaw asi mayok nabani haibaga loinana thodok asida chenabani haiba betu kandigi Kabul Khan kobamioi ama wahang pahongi damak police na phajinkre betu kandi ban kaibagi matangda phangkiba video clip amagi matengdagi Kabul phabani hairi hiramasigi matangda Kasargi SP Ramandip Korna asumna phongdokhi इरिगेशन डिपार्टमेंट से हमको एक एफआईआर मिला था जिसमें बेतुकांडी जो बांध है उसमें उनका एलिगेशन था कि वहाँ पर उन्होंने बांध तोड़ा है सो जो ये गवर्नमेंट प्रॉपर्टी है जिसका डिस्ट्रक्शन किया गया था बेस्ड ऑन दैट हमने जब तफ्तीश की कुछ वीडियोस हमारे नोटिस में आए तो तफ्तीश करने के बाद जब फाइनली कल हमें एक कामूल खान बेतुकांडी का ही निवासी है उसको हमने अभी इस केस में एप्रीहेंड किया है और उसकी इस केस में इंटेरोगेशन फर्दर जारी है कि उसने और उसके साथ और कोई इसमें इन्वॉल्व है कि नहीं और किस रीज़न से उन्होंने इसका इस तरह से गवर्नमेंट प्रॉपर्टी का डिस्ट्रक्शन किया सो वी आर इन द प्रोसेस ऑफ गेटिंग हौखिबा जुनगी तांग कुंथ्रादा मणिपुर की नोने डिस्ट्रिक्ट की तुपुलियार रेलवे कंस्ट्रक्शन कैंप तथोखिबा Marangching ningkhaibagi laibak thiba thodok aduda ngarang nauna mioi taruk ki asiba hakchang phangkhibaga loinana thodok asida punna asiba hakchang kunthra lokhatkre hairi company gi mioi 13 khunasi gi mioi manga aduga railway gi mioi ahum punna mioi kunthra mari hojiksu thiba phangdri ngarangsu amukhanna mafam asida ching ningkhaibagi thodok thokhibana lamdam asigi miyam amadi mi thibagi thabak chathariba singda mi paiba poknare Ching ningkhaibagi thodok aduda Izai Turelgi Ichelda athingba pibadagi maukhulakpa isingna maram oiraga amadi nongleptana chubana khul asigi anemba mafam singda leipa miyamda none disina chekselwa phongdokre hairi Manipur gi Chief Minister na Kasar Assam gi ising ichawna sokalaba mafam singda makhata na mateng panglakpa potlam sing ngarang July gi tang anida All Assam Manipuri Youth Association Amya gi mafamda thunglakhibaga loinana ngasidagi miyamda yenthokpa horagani haina ngarang nungthil Lakhipur Binakandi Part 2 da leiba South Barak Catering Service Hall da pangthokiba pau gi mifamamada Amya gi Chief Advisor Khetrimayim Kundal na phongdokre Manipur gi CM na Barak Valley gi damak tengbang polam sing Kasar District Administration da mateng panglakhiba leikre Makhatarakpada Amya gi kuthangda amukhanna Manipur gi CM na Barak Tampak ki manung hanjinna leiba khul singi damak Kasar Lakhipur da leiba Amya gi mobile camp ta relief package ama yawhalakre Hojai da leiriba ichilinau singna awaba taraba matamda Amya gi Hojai branch da pau pibiu miyam gi damak Amya na matam pumba da mateng pangani haina paumi sing da phongdokre Probably nani ichau jami 100 years da masi jana top mongi ichau atareko making thanks da Sumda mo ayam lagi kita, ado Malaysia isu, ado kalau mana Malaysia punya hinari bayi Cina ayam, oh ini sesuai. Ado district administration na asam government na tu nanti flood se, pergi mesti pada people ayam semuanya pangna, tu nanti mana bi Malaysia area ayam mak, mungkin orang warga ikut Malaysia society sendiri di bawah Malaysia sosial ayam mak, oh ini sumber clubs, semua sumber program mana tu kalau mau mending tu mari. Serik sida me aso koi sumading ta uduna sum laki aduga serik sida hari ko section je ubiraga akoi sanale ba Manipur gi miyam gi asimba chief minister haibtare sri munam purun bi sarna akoi gi samgi chaus ge bari na burak bari gi isau gi victims me am sigi oina district administration da nahan ba programa da gi henba
चाम थनो पोलम सिंग दी ताला तो लेना SDR की टीम थाद मटिंग पांग है मखा तारबसिदा ब्राजिल लेबा मैते सिंगी दमक्ता अमकसु हन्ना हाइतारे मैते एफेक्टेड ओइबो सिं मैते सिदे अखोइ मचिंद्र पुल लेगाले वारसु वाय हाइगदे अखोइना मैते सिदुमान aduna interior area da layo mai sing adugi gan kana sinda district administration mieng changab nate mieng section biri adu adu kitang submission o dugi mo o da chief minister ga aikoina su hajaru degi chief minister na ko application ma piri akogi chawrana aikoina tha se 7000 households mugi kana se tha bane du around 5000 households mugi o mano ba thabire adu akoi so si wal ga Harakani highway for the later. Aga corporate to Nimba, Nazaga, Kodigi, Moya, Pochi lower, Yajagi, Harris, so when I can miss the question, Pizagi, a Kogi Panamdi, Amiana, Pochi, Highway, Natraga, women send a Pochi, Highway, Kogi, credit lower the Natil, Kogi Panamdi, Awana Tar, Yamda. Makoi Mataka, essential commodities, delivered to Madu Yohan Maduni, and to the zone. How is it not to sida mating pangnani ba miyang gi thakok tawba koi sina kono loina cooperate tawra thakok to minasi haisin ba miyang de thamde Lakhipur Ahal Marup Naha Marup Kasar Amadi Manipuri Sahitya Parishad ki Lakhipur District Committee na punna sinduna ngarang thangje numita handakta laikhidraba samaj sebak amadi Sahitya Sebi Abdul Barak Khan gi awaba phongdokpagi thoromama Lakhipur North East Academy da pangthokre Ahal Marup ki President Thoidingjam Dhirendra Naha Marup ki President Oinam Biramani amasung Parishad ki Lakhipur District Committee ki President Yumnam Nadia Chana Presidium Oiduna pangthokhiba thoromaduda laikhidraba Abdul Barak Khan gi maramda Ingudam Binod Oinam Biramani Yumnam Nadia Chan Huirem Manimohon Khaidem Gaurahari na chingba mioi singna wangangki Minute ani tumina leptuna Laikhidrabagi thawaina ingna chikna leirunaba taibang mapuda thongni jakhi matungda mihut sing asina sapor moinada Laikhidraba Abdul Barak Khan gi yumda chatuna imung manungi awaba desu saruk yaminaki mioi tarani thoi asigi mahut senduna awaba phongdokpagi cherol anikhak mahaki loinabi haunu bibi gi makutta khusinaki loinana tengbang oina lupa lising tarani thoi makai khaksu sinaki hairi Silchar gi CWC gi pau matungina ngarang numidang wairam pung tareta Silchar Annapurna Ghata Barak Turel gi singimai kudong thibalai gi centimeter niputaret makhada chenkre Karimganj ta Kusiara Turel gi singimai kudong thibalai gi centimeter kunthra taruk mathakta cheli Barak Turel jauna atai Turel singi singimai tapna handarakli Tongan balup kayana ichauna awaba taraba mioi singda tengbang pibagi thabak makhatana chathari ichauna awaba nangkraba boljur rangir khal amadi khelmana chingba khunja singda Assam Manipuri Sahitya Parishad Central Committee gi mihut kangbo amana thaknaba ising biscuit candle detol sabon amadi ising sengdoknaba nungsil na chingba yanthokre khongchet asida Professor KH Dhiren Dr Kunjalal Yendrabam Nongthombam Dhiren TH Debasis Kaisam Anand Tensubam Jayanta Kajal na chingba mioi sing yauki makhatana atai khungang sing da su chatuna ichawgi tengmang potlam sing yenthokhi gani hairi Sonai gi manung chenna leiba Borkhal khungang da amsu gi thomi singna ising ichawga mari leinana chana thakna potlam sing yenthokre alu ata soyabin na chingba potlam sing yenthoki Ayamba jumthong kudingmakta chithadana polam sing asi yenthokre makhatana su amsu gi thomi singna atai khungang singda chatuna ichaw gi polam sing yentokhi gani hairi miyamna su masida saruk yabiduna amadi makhatana mateng pangbiu haina amsu gi General Secretary Kabrabam Bikramjit na phongdorakli ichawna awaba taraba mioi singda Women Action Committee for Village Protection Lakhipur Khunongna tengbang pibagi thabak makhatana chathari July gi tang amadasu committee asina chingdong lekai Khandigram Kaptanpur na chingba kulsingda awana taraba singda nongmagi tangai fadana changba ichawgi tengbang potlam sing yenthokre Koise committee na amuka mafam siga la aga ngasi piri basena junang jangkai kakini masida jamba jamdaba lairiba chingdong lekai khungangi praja ahal laman imai ben haron punamakna
Women Action Committee for Village Protection na ngamjaba khartang miyamgi ichawgi damakta khudol tamjabasi PNB gani haina laujai asina suloiba nate mathangda awana taba khudingmakta mayam punamki mateng tawjage haina khanna la isona chokhoi bu hena chanbibu oisanu Women Action Committee ki account ta akhoi pi happy rakpa ibung upasing akhoi Manipur dagi adwedi kasada gi leiba ibung upasing na sen gi tema khaji khaji tawbirakpa sing busu akhoi hana thagachari Sonai Kendragi Akoibada Chatuna Ising Ichang Thumziluraba Kungang Singi Awana Nanglaba Jum Singda Assam Trinamool Congress ki State Secretary Dr. Maimum Santi Kumar na Luchingba Khutpu Amana Ngarang Koina Chatuna Yang Sinkre Khongchada Sida Thaknaba Ising the Sijanaba Nungsin Amadi Bleaching Powder Yentokre Loinana Krishnapur Mitei Khungi Penibadhop LP School da Saidangduna Leiriba Mioi Singda Chana Thaknaba Polam Sing Yentokre Khongchat asida Prem Kumar Moirang Them Ahmed Hussein Liakot Ali na chingba Mioi Sing su sarujaki Palar Bonda leiba Thokjom Brajadhon Water Treatment RO plant na Ising ichaw na awaba tarba khunja singda thaknaba ising yenthokre Khongchat asida Rural Development Association Palarbon gi naharol singna amato oiba lichingna awana thidana tengbangduna Manipuri Khunggang Singda Haukiba Jungi Tang Kunma Panda Khelma Berakhal Amadi Moinarbon Khunggang Singda Koina Chatuna Thaknaba Sing Yentokre Jungi Tang Kuntrada Charam Kun Amadi Chingdong Lekai Dasu Makhatana Thaknaba Sing Yentokre Hairi Khomjinba water treatment RO plant ki Ching Makhada Makoi Sing Pipire aduga Rural Development Association Palarbon na laming yaga Hauji Khunggang kya ising yen bacha pai thoram patok chari aiba thoram asida Khomjinba water treatment RO plant ki director bu hanana thagachari loinana Rural Development Association ki member khudima pusu ngamkhari thagachari sigum bawa wa tarbo matam sida tongthok people ki damakta thagachari Manipur gi cyclist Rohan Philemna Kasar gi ising ichaw hena thumjilaba mafam sing khandoklaga chana thaknaba tengbang gi potlam sing piba ngarang dagi haukre ahanba oina silchar gi boljurda yumnak chahumda chana ba potlam sing cheng kg ani hawai musuri amadi sabana chingba yenthokre hairi tengbang potlam sing yenthokpa sida mateng pangkiba kasar gi marup mapang singda Rohanna thagatpa phongdorakle Tawrmin basing itaw miyam siga hairati ko tang sentimental so emotional so ba meantime ako na expect rom yang fui kani khot kani horen ahing ta ben to budo modoi na lekai chile no miyam thokpira kanda thu ma tam da char lo singi bodo masi ai lonmak se masai ajitta hamda yam thaga ba bongdo che ga da han da ina pop phaw mi se mane ona second very most important role hai tare ko da bu na sigi kai na ai khunjigi Luching Bama, I Luching Biraga, when a Kang the Bug, what the Bajaga, and Kake, a quite on the Lamaga to the Kunimi, Miorga, Matang, or about Toshalato. When I'm taking an Paramapo to show young and solution with a lady at Monday Poet. Activity Torma is a dead 6 that the hand of Yadaba, a dead 5 hours in Mumba. She had told Jeriba Matin Karakida Mamna, Penda, Pio, the Yamto, Sungam. Aroibada Maroiba Pao Amukhana Silcharda Ising Ichaw Thokibaga Mari Lainana Betu Kanti Ban Kaibada Chenabani Haiba Mioi Ama Phakat Kre Manipur gi None Jila gi Marang Ching Ningkhai bagi Laibak Thiba Thodokta Asiba Hakchang Lokatpagi Masing Kuntra Sukre Manipur gi CM na Barak Tampak ki Ichaw gi Damak Amia gi Kuthangda Tengbang Potlam Sing Yaholakre Loop Kayana Abdul Bari Khan Laikidabada Awapa Phongdokre Amasung Laikidrabagi Yumda Chatuna Imung Manungi Awabada Saru Yaminakre Amasung Tongan Balup Amadi Lanai Mioi Kayana Ichawna Awaba Taraba Singda Tengbang Pibagi Thabak Makhatana Chathare Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare